Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasi sumahu sangom Kokchakpi Nungshibi 13 suba tangkak amok puduna lakjeri. Punna taminarasi. Langlendi pongdu yengbada leimaida haitharakpaduda thoibuso aphing aphai oina kanna laurei. Abege tampagaso ebida pongdu thingnabada ngaihak mangli. Thoiba pakhatna. Hai! Itasa! Noibu kadai legine hey! Namase kainum tawkrine hey! Isingdo porona hey! Thoiba so wa makhataba nangdana langlengi managda changsinduna makhutu noibiri. Tampaso mapana lauribadu tabadagi jansilaktuna mamagi makhongdu noiri. Abena chakumdagi ising lauraga makokti ising thaduna mamabu gyan tanaba hotnari. Thoibaga tampagana sawduna sophada pothahali. Ngayhaki matung langlen so gyan tarakli. Langlen mamit tupangda nason pikna. Moy ba? Icha ya idi moy ba? Tampa mama bu thimjin bira e. Mama, thai ke shum dawdi. Moy ba? Hospital da jase. Icha ya uninge moy ba? Jase. Asumna makhoi so hospital da thuna lagli. Chinglembaga thoibi sanangadi hana hospital da lairabani. Thoibi sanadi pakhatkibana masado thak nikle. Dasiladuna tumin lairi. Irai leimaga driver gadi emergency room da pushinkre. Makhoi anigi saktamda uraga thoibi sana kaptaba ngamlaktre. Chunglembadi doctor na watle hairakpa hidak single uraga thoibi sanage manangta family. Magi maong aduda chunglemba magi nakandagi hairap makutna mana konsenduna makutna mana makoktanan thabi. Say, kaishu dawri, gigano, ay lairisidi. Managta lairiba isingi bottle do logthokladuna among pitakli. Thoibi sana so isingdo kitamag thakli. Waraba mali masado chunglemba kileng jumda ngathaduna tomkri. Chunglemba sumakutuna sauraga mon khangale. Managta tumlipa mabo nungaitana yinglaga lairingayda kol lagpagi makolna khangpre khangi. Makutna maduna poketagi phone do kitang chathoklaga yengli. Josh calling, thuna call do paikhatli. Hello, bye. Nang kai lege? Noi hojik rooms hospital da emergency ward room dam da thuna lo. Josh pakhatna, kai tawrge aise? Wa makhatarno kai tawrge thuna lo. Asi hairaga call do kakki. Managta tumliba thoibi sanada amuk yengjeri tarakliba pido taithokpiri amukso. Thoibi sana mikap thoklakpada amukso kiboy khangpre khangna amukso phukphuk haugali. Magi maong aduda nurse amada hainaduna bed amada pushinduna drip yali. Thoibi sana chunglembagi makhutu su thadokte kanna paishele. Josh Amar tomthil su lagliduna chunglembagi managta lagli. Ngahak liraga oti da changkiba doctor du su thoklakli. Amar thuna tensinduna. Doctor, asokbubo. Kari su tawdri, khudong chibudagi kan hauri. Makhoi loina awama singnu khara makhaidi koknare. Thoibi sanadi hidak kapsinkibaduda uithakre. Oti manungdagi irai leima amadi driver makhoi ani su puthorakli. Langlen angawbikom hospital aduda jensilae. Tampaso nurse amadagi hangladuna thoibi sanana leiriba ka aduda makhoi shulakli. Langlen machanupi ubada angawbigum konsenduna kapli. Chinglemba ngakna yengli langlengi matawduda. Thoiba so chinglemba kileng jumda makutu thamlai. Chinglemba so thamlakliba makut aduda masu paishindona karisu tawde wabagi pothabani haina sign tawrakli. Thoiba irai lima amadi driver gi managta changsilaktuna kadai da soklino haina kupna yengsilli. Thoiba ingna tapna irai limagi mokpwa amadi mamada supau haikre. Mamadi anaba laimaga lekaigi nupi amaga leminna haure. Aduga manaw nupadi thuna hospital da lagli. Gyan tadana lairiba machigi managta changsilaktuna kapli maso. Amarna mokpwa gi managta changsilaktuna. Mehemse kaishu tawri. Say, kapna, napamandeda gyan tarani.
ꯃꯧꯄ꯭ꯋꯥꯕꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯜꯂꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇꯅ ꯈꯧꯔꯥꯡꯗꯨꯅ ꯉꯥꯏꯔꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯀꯣꯛꯄꯗꯧꯅ ꯇꯧꯔꯛꯂꯤ꯫ ꯏꯔꯥꯏ ꯂꯩꯃꯒꯤ ꯃꯈꯨꯠꯇ ꯈꯔ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯅꯟꯁꯤꯟꯈꯤꯕꯅ ꯃꯈꯨꯠ ꯅꯥꯝꯃꯗꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯗ꯭ꯔꯥꯏꯚꯔꯒꯤꯅ ꯃꯉꯛꯇ ꯈꯔ ꯌꯩꯁꯤꯟꯈꯤꯕꯅ ꯃꯥꯁꯨ ꯃꯉꯛꯇꯨ ꯂꯦꯡꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ "ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯥꯏꯗ ꯁꯣꯛꯀꯦ?" ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯅ "ꯏꯃꯥ, ꯑꯩꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯌꯥꯎꯍꯧꯗ꯭ꯔꯦ." ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯄꯥꯈꯠꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯑꯃꯨꯛꯇ ꯄꯥꯈꯠꯄꯤꯈꯤꯅꯨ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯁꯦ ꯌꯥꯝ ꯆꯤꯡꯅꯕꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ CCTV ꯀꯦꯃꯦꯔꯥꯗꯨꯁꯨ ꯌꯦꯡꯖꯔꯤ." ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ "ꯃꯦꯝꯒꯤ ꯀꯅꯥ ꯍꯥꯏꯗꯤ ꯃꯦꯝꯒ ꯈꯔ ꯌꯥꯅꯗꯕ ꯃꯤꯒ ꯂꯩꯕꯤꯕ꯭ꯔꯥ? ꯆꯤꯡꯅꯕꯤꯒꯅꯨ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯩꯒꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗꯦ." ꯑꯁꯣꯝꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯔꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯊꯤꯟꯗꯣꯔꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯗ꯫ ꯁꯣꯝꯒꯤ ꯃꯤꯡꯕꯨ?" "ꯑꯩꯒꯤ ꯆꯤꯡꯂꯦꯝꯕ." "ꯁꯣꯝ ꯁꯥꯔꯒꯤꯗꯤ?" "ꯁꯨꯔꯦꯁ ꯀꯧꯏ." ꯁꯨꯔꯦꯁꯅ ꯄꯣꯀꯦꯠꯇꯒꯤ ꯃꯥꯒꯤ ꯚꯤꯖꯤꯇꯤꯡ IDꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯤ꯫ "ꯁꯤꯁꯦ ꯑꯩꯒꯤ IDꯅꯤ, ꯁꯤꯗ ꯀꯟꯇꯦꯛ ꯑꯗꯨꯝ ꯇꯧꯅꯁꯦ." "ꯐꯒꯅꯤ ꯁꯥꯔ." "ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯆꯤꯡꯂꯦꯝꯕ ꯈꯨꯝꯂꯨꯗ꯭ꯔꯤ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯤ꯫ ꯁꯨꯔꯦꯁꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤ꯫ "ꯀꯃꯥꯏꯅ ꯇꯧꯔꯦ?" "ꯁꯥꯔ, ꯃꯈꯣꯏꯗꯣ..." ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥꯗꯨ ꯐꯦꯡꯅ, "ꯑꯩ ꯄꯥꯎ ꯐꯪꯂꯦ. ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯗ꯭ꯔꯥꯏꯚꯔ ꯈꯛꯇꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯤꯗꯤ ꯁꯣꯛꯇ꯭ꯔꯦ, ꯅꯠꯇ꯭ꯔꯥ?" ꯅꯨꯄꯥꯗꯨ ꯀꯤꯅ, "ꯁꯥꯔ..." ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯣꯟ ꯀꯟꯂꯞ, "ꯅꯈꯣꯏꯁꯦ ꯃꯤꯔꯦꯝ ꯉꯥꯛꯇꯅꯤ. ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯁꯛꯁꯦꯁ ꯑꯣꯏꯍꯟꯗꯦ. ꯐꯔꯦ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ. ꯃꯥ ꯆꯦꯡ ꯂꯩꯕꯒꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯅꯤ. ꯌꯥꯔꯦ, ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯔꯣ ꯅꯈꯣꯏꯁꯨ." ꯂꯩꯁꯅꯥ ꯆꯤꯡꯂꯦꯝꯕꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯑꯗꯨꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯅ ꯀꯣꯜ ꯇꯧꯔꯁꯨ ꯄꯥꯏꯗ꯭ꯔꯦ, ꯅꯝꯕꯔ ꯁꯤꯟꯗꯅ ꯇꯧꯔꯁꯨ ꯄꯥꯏꯗ꯭ꯔꯕ ꯑꯗꯨꯗ ꯂꯩꯁꯅꯥ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯏ꯫ FBꯗ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯕꯁꯤꯡꯗ ꯆꯪꯗꯨꯅ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯌꯦꯡꯂꯤ꯫ ꯖꯣꯁꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨ ꯊꯦꯡꯅꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯤ꯫ ꯊꯥꯕꯒ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ, "ꯀꯔꯤꯅꯣꯝꯇ ꯍꯪꯖꯒꯦꯕ?" ꯖꯣꯁꯁꯨ ꯑꯣꯟꯂꯥꯏꯟ ꯂꯩꯕꯅꯤꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯃꯦꯁꯦꯖꯇꯨꯗ ꯆꯪꯂꯗꯨꯅ ꯌꯦꯡꯂꯤ꯫ "ꯀꯅꯥꯅꯣꯅꯦ ꯁꯤꯅ?" ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯂꯒ ꯌꯦꯡꯂꯤ꯫ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨꯁꯨ ꯑꯦꯛꯁꯦꯞ ꯇꯧꯗ꯭ꯔꯤ, ꯃꯁꯛ ꯈꯪꯗꯕꯅꯤꯅ꯫ ꯖꯣꯁ ꯃꯦꯁꯦꯖ ꯍꯜꯂꯨꯗ꯭ꯔꯤ, ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯏ, "ꯁꯣꯝꯁꯦ ꯆꯤꯡꯂꯦꯝꯕꯒꯤ ꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯣ?" ꯖꯣꯁ ꯅꯨꯄꯤ ꯄ꯭ꯔꯣꯐꯥꯏꯜꯗꯨ ꯑꯃꯨꯛꯁꯨ ꯆꯪꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯩꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯤꯅꯣꯛ ꯑꯃꯁꯨꯅꯤ ꯇꯧꯔꯤꯕ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ, "ꯍꯦꯔꯣ, ꯅꯣꯏ ꯏꯁꯩꯁꯦ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ, ꯑꯩ ꯁꯥꯟꯅꯧꯔꯥ?" ꯆꯤꯡꯂꯦꯝꯕ ꯅꯥꯆꯨꯡꯗꯅ, "ꯀꯅꯥ ꯏꯁꯩ?" "ꯍꯣ, ꯅꯣꯏꯒꯤ ꯍꯦꯔꯣꯏꯅꯤ ꯂꯩꯁꯅꯥꯅꯤꯗꯅ." "ꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯍꯣꯏ, ꯏꯁꯦ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯂꯥꯛꯑꯦ, ꯁꯥꯟꯅꯔꯒꯦ." "ꯅꯪ ꯊꯣꯛꯇꯧꯔꯣ." "ꯐꯔꯦ, ꯑꯩ ꯊꯣꯛꯇꯧꯒꯦ." ꯖꯣꯁ ꯃꯦꯁꯦꯖꯇꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯍꯣꯏ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯒꯤꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯗꯦ." "ꯑꯩꯁꯦ ꯆꯤꯡꯂꯦꯝꯕꯒꯤ ꯅꯨꯄꯤꯅꯤ. ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯁꯅꯥ ꯀꯧꯏ." "ꯑꯦ, ꯑꯩꯈꯣꯏ ꯏꯇꯥꯎꯗꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ." "ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ BFꯅꯤ ꯍꯥꯏꯕꯅꯤ." "ꯑꯣ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ." "ꯐ꯭ꯔꯦꯟ ꯑꯣꯏꯁꯦ, ꯌꯥꯏꯗꯅ?" "ꯑꯧ, ꯌꯥꯅꯤꯕꯣ." "ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯅꯣꯏ ꯁꯥꯏꯅ ꯑꯃꯨꯛ..." "ꯑꯩ ꯁꯥꯏ ꯂꯩꯇꯦꯗ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯥꯐꯇꯔ 10 days, ꯊꯣꯏꯕꯤꯁꯅꯥ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗ꯭ꯔꯦ, ꯃꯅꯥꯛꯇ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯗꯦꯛꯁꯇꯣꯞꯇꯨꯗ ꯌꯦꯡꯉꯤ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤꯔꯤ꯫ ꯃꯤꯠꯌꯦꯡ ꯁꯥꯅ ꯊꯤꯔꯛꯂꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯎꯔꯕꯗ ꯌꯦꯡꯖꯔꯤ, ꯄꯦꯟꯅ, ꯊꯋꯥꯏ ꯇꯥꯅ, ꯇꯨꯃꯤꯟ꯫ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤ꯫
ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯁꯥꯏꯠ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯃꯥ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯝꯕ ꯀꯌꯥ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯃꯊꯧ ꯇꯧꯅꯔꯤ ꯆꯤꯡꯂꯦꯝꯕꯗꯤ ꯊꯋꯥ ꯁꯥꯗꯅ IGꯗ ꯔꯤꯜꯁ ꯌꯦꯡꯂꯤꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯄꯣꯠ ꯑꯃ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯁꯥꯟꯅꯔꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯒꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯁꯥꯁꯤꯟꯅꯔꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯆꯪꯁꯜꯂꯛꯇꯨꯅ ꯃꯦꯝ ꯀꯔꯤ ꯌꯦꯡꯒꯦ ꯍꯥꯏꯕꯅꯣ ꯊꯣꯏꯕꯤꯁꯅꯥ ꯄꯣꯠ ꯑꯗꯨꯗ ꯌꯦꯡꯅ ꯁꯨꯝ ꯄꯣꯠ ꯑꯃ ꯌꯦꯡꯂꯝꯕꯅꯤ ꯌꯥꯅꯤ ꯅꯊꯧ ꯇꯧꯖꯧꯆꯣ ꯁ꯭ꯇꯥꯐ ꯑꯗꯨꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯅ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯕꯗ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯑꯥꯗꯒꯤ ꯑꯋꯥꯡꯕꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯝꯇ ꯂꯧꯊꯕꯤꯌꯨ ꯑꯩ ꯑꯁꯤꯁꯦ ꯄꯥꯝꯃꯤ ꯆꯤꯡꯂꯦꯝꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯅꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤ ꯑꯥꯗꯒꯤ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯑꯝꯇ ꯆꯤꯡꯂꯦꯝꯕ ꯃꯥꯡ ꯊꯥꯔꯒ ꯇꯨꯜꯁ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯄꯣꯠ ꯑꯗꯨ ꯊꯤꯔꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯗꯤ ꯃꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯋꯥꯈꯜꯅ ꯄꯥꯝꯖꯕ ꯅꯍꯥꯛ ꯂꯥꯛꯂꯕꯗ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯅꯪꯒꯤ ꯅꯇꯧꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯕꯤꯔꯔꯤ ꯑꯣꯏꯕꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯖꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯁꯤꯔꯣ ꯃꯪꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯝꯗꯦ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜꯗꯨꯗ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯃꯀꯣꯛ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂ ꯁꯥꯠꯂꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯁꯞꯇ꯭ꯔ ꯇꯧꯔꯛꯇꯣꯏꯅꯣ ꯍꯤꯗꯥꯛꯀ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ ꯆꯤꯡꯂꯦꯝꯕ ꯈꯣꯟ ꯈꯔ ꯀꯟꯂꯞ ꯍꯧꯅ ꯁꯤꯁꯤꯔꯣ ꯊꯣꯏꯕꯤꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯠꯇꯦ ꯑꯁꯣꯝꯒꯤꯁꯦ ꯆꯤꯡꯂꯦꯝꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯊꯝꯈ꯭ꯔꯒ ꯑꯃꯨꯛ ꯄꯤꯔꯒ ꯁꯤꯁꯦ ꯃꯥꯅꯤ ꯀꯨꯝꯊꯔꯒ ꯄꯣꯠ ꯑꯗꯨ ꯄꯤꯔꯤ ꯊꯣꯏꯕꯤꯁꯅꯥ ꯄꯣꯠ ꯑꯗꯨ ꯂꯧꯔꯒ ꯀꯔꯤ ꯌꯥꯎꯒꯦꯅ ꯌꯦꯡꯁꯤꯟꯅꯔꯤ ꯆꯤꯡꯂꯦꯝꯕ ꯃꯥꯅ ꯂꯩꯔꯝꯕ ꯖꯒꯥꯗ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯏ ꯑꯗꯨ ꯎꯕꯗꯨꯗ ꯄꯣꯠꯁꯦ ꯀꯩ ꯌꯥꯎꯒꯦꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯤꯡꯂꯦꯝꯕ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯃꯥꯡ ꯊꯥꯅ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯏ ꯊꯣꯏꯕꯤꯁꯅꯥ ꯇꯞꯂꯤ ꯆꯠꯂꯤ ꯃꯥꯒꯤ ꯇꯞꯂꯤ ꯆꯠꯄ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯤ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜꯗ ꯄꯥꯝꯖꯕꯅ ꯃꯄꯥꯆꯥ ꯉꯥꯎꯖꯕꯅ ꯅꯪꯁꯦ ꯀꯜꯂꯛꯄꯅ ꯂꯥꯡꯒꯣꯏꯆꯟ ꯅꯨꯡꯁꯤꯕꯅ ꯅꯪꯁꯦ ꯄꯥꯝꯖꯕꯅ ꯃꯄꯥꯆꯥ ꯉꯥꯎꯖꯕꯅ ꯅꯪꯁꯦ ꯀꯜꯂꯛꯄꯅ ꯂꯥꯡꯒꯣꯏꯆꯟ ꯅꯨꯡꯁꯤꯕꯅ ꯅꯪꯁꯦ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯛꯑꯣ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯪꯂꯦ ꯅꯪꯒꯤ ꯃꯔꯝ ꯍꯪꯉꯣ ꯍꯥꯏꯅ ꯊꯃꯣꯏ ꯏꯁꯧ ꯂꯥꯡꯂꯦ ꯉꯥꯎꯔꯦ ꯆꯥꯛꯂꯦ ꯅꯪꯕꯨ ꯎꯕꯗ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯦ ꯂꯝ ꯂꯥꯟꯕ ꯅꯪꯕꯨ ꯍꯧꯅ ꯇꯨꯡꯗ ꯏꯟꯅꯅꯤ ꯑꯩꯗꯤ ꯀꯣꯏ ꯏꯟꯅꯅꯤ ꯐꯪꯗꯕꯒ ꯌꯥꯔꯣꯏ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯇꯨꯡꯗ ꯏꯟꯅꯅꯤ ꯑꯩꯗꯤ ꯀꯣꯏ ꯏꯟꯅꯅꯤ ꯄꯣꯠ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯣꯠꯁꯤꯡꯗꯣ ꯃꯁꯥꯅ ꯈꯪꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯕ ꯆꯠꯈꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯒ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯉꯛꯅꯔꯤ ꯆꯤꯕꯣꯟꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯍꯩ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯀꯩꯅꯣ ꯃꯦꯝꯁꯤꯕꯣ ꯉꯁꯤꯗꯤ ꯄꯣꯠ ꯀꯞ ꯁꯤꯗꯩ ꯂꯧꯈ꯭ꯔꯤꯁꯤꯕꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯗꯥꯏꯅꯦ ꯃꯥꯕꯣ ꯑꯗꯨꯅꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤꯗꯒꯤ ꯄꯣꯠ ꯂꯩꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯦꯔꯣ ꯆꯤꯡꯂꯦꯝꯕꯗ ꯍꯣꯐꯀ ꯆꯥꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯗꯨꯁꯨ ꯃꯥꯜꯂꯦꯕꯣ ꯉꯁꯥꯏ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯍꯟꯗ꯭ꯔꯣ
Nupa nupisingduso thabak tawdaba makai kokchakpigi wari sanabada makoisu yauri. Josna Kokchakpido pot lay haisibo kay oijano. Mase wakhal amadi lakbaga mandro. Tomthingi waduda Amarna kay wakhal aise. Akoi hero say pahamagi mandro. Oiramo he. Josna oiramni aina sida thabak yauraple say kuidi kuire. Kokchakpina moldaga phajana changdanaga pot laybase karam kana layba yaukrage. Handak marak simangaire mana moldaga toina lakhalakli say. Ngasi na itaw layba mafamdaga pot kalayrise. Wakhal amaga dimandro. Kana dise law kintinda kay kenu charse. Makoy kintinda ajapo chana wari makam chathari. Aseng bani handak di kokchakpise kainom tawragli. Akoy ne take care da lehusiko. Aduna kay haiba take care da nati promotion phangdune khangla bro. Soidre. Ado akoy lam Krishna say laibak ti ontok na fay hairiba. Fay. Akoy na chahi ohumari mapam sida layrak se kokchakpigi khonjal phajana phawwa tagi phangdrabani. Law baga khongbaga ha ngasi de ingnang mengnaga noktum nakningi. Jos napi khonjal na muksara duna. Sisi potse amte khanbiyo. Sumainga daramdoini. Aduda akoy nupaduna kamana tarungani khallune. Mahan taramdoishe. Makut ani duna pocketaga homlaga magi style da tawshilamdoini. Hey, adumainga taramoiko. Boto pairaga ne advertisement changwa taramdoini. Tomten spondo pairaga. Sise face wash ni khalaba mana taramdoise. Sise mai tabada mai deleramba dag uring singdo kudakda phadoine kai taramdoini. Makoi masen onsen aduna tumin na nokli. Chingnay musa magi chana balauraga makoy ge manak talakli. Magi chana bado spoon lauraga chana. Kay wari sanay no? Som, wari nida. Ado, kokchakpido pot kyam laikige? Khangdebo. Nang na pot singdo piraga. Mi pot mayam adum layne. Ay, nung mating ludeko. Jos nokla duna. Yare, khangbre khangi. Kari no me. Icham na hangbasida lawbaga khongbaga. Kokchakpigi matawgoda tawrkono saida. Wari sanaringayda thoibisana chinglemba hoina leiriba adomda lae. Irai leimaso masadu kanjibanina suti lauki. Driver suni aduna mathanta gari thauraga lakpani. Thoibisana su chagadaba singdo canteendagi lauraga kaida famsikena mapam samba yengduna leiri. Magi maong aduda Amarna uraduna tapna. Kokchakpise sida famanchiro lepaga leirine. Malemna Yaine, magi maong yingse. Yare, wachidiko, haina kidre oiba. Tomtin wa haibaga nangde thoibisanagi manakta jangsalakduna lepli. Masadi nikpada yadrabani adubu aduma kausale. Ma'am. Akoina phamba jaga se khara hangi. Phamba hangoibra. Kai waidano. Kachin sidane, haina gadra. Thoibisana haifet yinglae chinglei masu phamlaga leibuda ubada karisu hairamdana makoige manakta changsalae. Karisu haidana munna yengduna leplaga leide. Chinglei baso magi changadaba singdu chari. Jos naswan pikna. Hey, bondu mi phamalune. Chinglei ba thawasadana. Kariba. Tomten chinglei bada makhongna kaurae. Hey, kaino nangna khongdaga kaurae duba. Thoibisana shu hoi mai haidana chinglembagi manakta phamsilae. Chinglembaso kitang handoktuna amuk chaba hawi. Makoi singdo wadi yamna ngangninglabaso wa haibadi yadrabanina tumin mamit na inggit tawnaduna chapham thokpa chari. Thoibisana su news feed yeng na magi chagadaba singdo chari. Asumna chaba loibaga magi mathauda amuk onsenaduna thabak tawnari. Thoibisana sangai haklerga head office ta kawarpadagi chatna bathoklikli. Chatna kari wakaldagi no khangdana chunglembana leiriba manak adomda laktuna lepli. Ngai hak kari haisigena khalli. Head office pawda chatminaruse kuiroi.
ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯉꯛꯅ ꯌꯦꯡꯅꯔꯦ, ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ꯫